Tuminna leiba chahising asi kari karino. Karino tauriba ase haiba khangdaba nahakki chahising ado nahak Ishwardagi tade kari amatta tade ude. Nangonda kari amattasu faude. Nahakna hek ngamliba makhaidi hotnazai. Lai fatabanadi nang ngaure haina nangonda haibi. Ngasi mafam asida mi kaya ama adugumna tuminna leiba chahising aduda leiba yauri. Pada ani maduda Jehovana aingonda hairai. Ujaningba adu ishillu amasung korbakta madu haksillu. Asatpasingna madu unanaba. Mahakna masida hairiba asi nangi punsigi oiningba phangningba Ishwarna nangonda haibikhiba wa mahakki wahaida yauriba wasaksing adu nangna toina uba yaba thuna yengba yaba nangi namangda iduna thammu haina hairi maramdi aikhoigi kokta paithok paisin sanariba yeknabadagi lakpa oidaba mayam ama prithibida lei aikhoida Ishwarna pibikhraba ujaningba adu isinduna thamdragadi madubu irai laina kauthok hankiba yaba Ishwargi wahaiga sanadaba thaudok wathok mayam ama leiri nahakki tauningba apamba oiningba natraga punsida ujaningba amadi leigadabani mi khudingmak ministry taunabadi kaubide adubu mi khudingmak henna wangkhalaknabagidamaktadi kaubi mi khudingmak saukhatlaknaba mangda changsinnaba kaubi nangna ujaningba asi sentonbadagi kokpa oirambasu yai nangi ujaningba asi nangonda ahongba lakpa oirambasu yai nang nasada Ishwargi wahaiga sanadabasing adu nang hongdok ninglamba yai nahak sauganba mi oiramba yai nangna pamjaba asi harauna ingna nungaina leibadu oiramba yai nangna nasa actor natraga actress oininglamba yai natragana isai sakpa ama oininglamba yai natraga Ishwargi wa takthokpa ama oininglamba yai nangna mangjariba manglan adu maramdi ujaningba adu kakhraba matam amagidamaktani adubu aroibada masina wa ngangani amasung minamloi karigumba masina pantharabasu madugidamak ngaiduna leyu maramdi masi soidana thokani panthaduna leiroi ujaningba asi lepkhraba matam amagini aduga lepkhraba matam haibasida nungairibadi kana amattana masi karam kandano khangde aikhoina masi taba matamdadi Ishwargi wahai ama phangle haina haraunai adubu karam kandano aikhoi khangde maramdi karamba kandano haiba du Ishwarna aikhoida hairoi aikhoigi matamdi magi makhutta lei haiba asi aikhoina thajana leihaningi aduna karamba kandano haibagi yamna langtaknagano nahakna ngairingaida karamba mawongda tawbage haiba aduda hena khallu masi mi loina khanghaunaba amuka haizage nahaki ningkha tamba adu karamba kanda lakadage haibaduda hena wakhal tawganu adubu ngairingaiduda nahakna karamba mawongda tawbage haibadu oina khallu Ishwarna tawriba khudingmakta mahaki pandam amalei padamarida sauthokpa adu yengu mahaki nungda sumde adubu dharma chenba mina thajabagi mapana hingani sauthokpa mi singdi masa mathantana oinaba hotnajagani masidi yamna phatte karigumba ama Abraham amasung Saragi punsida ukhre Ishwarna makhoida angang ama pigani haina wasak piba matamda madu makhoina khalambadagi hena sangna changki adudagi makhoina masagi thaurang ama tawduna Ismail pokhi masi makhoigi
ꯍꯛꯆꯥꯡꯒꯤ ꯊꯕꯛꯅꯤ, ꯃꯍꯥꯛꯅ ꯕꯥꯏꯕꯜꯗ ꯏꯁ꯭ꯋꯔꯕꯨ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯊꯕꯛꯅ ꯃꯔꯤ ꯂꯩꯅꯅ ꯍꯣꯠꯅꯖꯕꯒꯤ ꯃꯍꯨꯠ ꯁꯤꯜꯂꯤꯕꯅꯤ, ꯑꯗꯨꯒ ꯃꯃꯩꯗ ꯏꯁ꯭ꯋꯔꯅ ꯋꯥꯁꯛ ꯄꯤꯈꯤꯕ ꯑꯉꯥꯡ ꯏꯁꯥꯛ ꯄꯣꯛꯈꯤꯔꯝꯃꯤ꯫ ꯏꯁꯃꯥꯏꯜꯒꯤ ꯑꯥꯔꯊꯗꯤ ꯂꯥꯟꯒꯤ ꯃꯤ ꯍꯥꯏꯕꯅꯤ, ꯏꯁꯥꯛꯀꯤ ꯑꯥꯔꯊꯅ ꯅꯣꯛꯄ ꯍꯥꯏꯕꯅꯤ꯫ ꯅꯍꯥꯛ ꯍꯔꯥꯎꯅ ꯅꯣꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯇꯝ ꯆꯨꯞꯄꯗ ꯂꯥꯟ ꯇꯧꯗꯨꯅ ꯄꯥꯟꯕ ꯑꯃꯗꯤ ꯑꯣꯏꯒꯅꯤ꯫ ꯃꯁꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯅꯪꯅ ꯄꯥꯝꯕ ꯑꯣꯏꯅꯤꯡꯕꯁꯤꯡ ꯑꯗꯨ ꯅꯁꯥ ꯅꯇꯣꯝꯇ ꯍꯣꯠꯅꯔꯒ ꯇꯧꯖꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯏꯁ꯭ꯋꯔꯗ ꯉꯥꯏꯗꯨꯅ ꯏꯁ꯭ꯋꯔꯅ ꯆꯨꯝꯅ ꯇꯧꯍꯟꯒꯦꯔꯥ, ꯃꯁꯤꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯏꯕ꯭ꯔꯤꯌꯥꯒꯤ 10ꯗ ꯑꯩꯈꯣꯏꯅ ꯀꯤꯗꯨꯅ ꯍꯟꯈꯤꯕ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯄꯦꯟꯗꯦ ꯍꯥꯏ, ꯃꯍꯥꯛꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯀꯅꯤ ꯍꯥꯏ꯫ ꯃꯔꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯇꯣꯛꯊꯣꯛꯍꯟꯅꯤꯡꯗꯦ꯫ ꯃꯔꯛ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯇꯣꯛꯊꯣꯛꯍꯟꯅꯤꯡꯗꯦ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯆꯪꯁꯤꯜꯍꯟꯅꯤꯡꯉꯤ꯫ ꯅꯈꯣꯏ ꯀꯌꯥ ꯑꯃ ꯑꯩꯅ ꯍꯥꯏꯔꯤꯕ ꯇꯨꯃꯤꯟꯅ ꯂꯩꯕ ꯆꯍꯤ ꯍꯥꯏꯕꯁꯤꯗ ꯂꯩꯕ ꯌꯥꯎꯔꯝꯒꯅꯤ, ꯅꯠꯇ꯭ꯔꯒ ꯅꯍꯥꯛ ꯍꯤ ꯇꯣꯡꯗꯨꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯃꯔꯛꯇ ꯂꯩꯔꯝꯕ ꯌꯥꯏ, ꯑꯗꯨꯒ ꯖꯤꯁꯨꯗꯤ ꯍꯤꯗꯨꯒꯤ ꯃꯅꯤꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯌꯥꯏ, ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯀꯔꯤꯒꯤꯗꯃꯛ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯤꯕꯅꯣ, ꯀꯔꯤꯒꯤꯗꯃꯛ ꯋꯥꯔꯤ ꯁꯥꯔꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯅꯍꯥꯛꯅ ꯈꯪꯗꯦ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯁ꯭ꯋꯔꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯈꯤ, ꯌꯥꯝꯅ ꯀꯨꯏꯅ ꯅꯉꯣꯟꯗꯒꯤ ꯀꯔꯤ ꯑꯃꯠꯇ ꯇꯥꯔꯛꯇ꯭ꯔꯤ, ꯀꯔꯤꯒꯤꯅꯣ ꯏꯁ꯭ꯋꯔ ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯤꯕꯁꯦ ꯍꯥꯏꯅ ꯍꯪꯈꯤ, ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯥꯛꯄ ꯑꯁꯤ ꯄꯥꯎ ꯑꯐꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯩꯅ ꯈꯟꯈꯤ, ꯊꯥꯒꯠꯆꯔꯤ ꯏꯁ꯭ꯋꯔ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯇꯧꯔꯤꯕ ꯑꯗꯨ ꯑꯗꯨꯝ ꯇꯧꯊꯔꯒꯦ꯫ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯗꯒꯤ ꯌꯥꯝꯅ ꯀꯨꯏꯅ ꯇꯥꯔꯛꯇ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯏꯀꯣꯟ ꯀꯣꯟꯕꯗ ꯍꯥꯏꯈꯤꯕ ꯑꯗꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯇꯧ꯫ ꯏꯁ꯭ꯋꯔꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯂꯕꯗꯤ ꯃꯍꯥꯛ ꯃꯁꯥꯅ ꯑꯗꯨꯝ ꯊꯣꯔꯛꯀꯅꯤ꯫ ꯕꯥꯏꯕꯜꯗ ꯌꯥꯎꯔꯤꯕ ꯑꯐꯥꯎꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡ, ꯏꯁ꯭ꯋꯔꯒꯤꯗꯃꯛ ꯑꯆꯧꯕ ꯊꯕꯛ ꯇꯧꯈꯤꯕꯁꯤꯡ ꯅꯠꯇ꯭ꯔꯒ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯅꯤꯡꯈꯥ ꯇꯝꯕ ꯐꯪꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯇꯨꯃꯤꯟꯅ ꯂꯩꯕ ꯆꯍꯤꯁꯤꯡ ꯑꯁꯤ ꯊꯦꯡꯅꯈꯤ, ꯈꯥꯡꯈꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ 1976ꯗ ꯀꯧꯕꯤꯈꯤ, ꯃꯥꯔꯆ ꯅꯠꯇ꯭ꯔꯒ ꯑꯦꯄ꯭ꯔꯤꯜꯗꯅꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯀꯞꯆꯕ ꯃꯇꯝꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯑꯩꯕꯨ ꯃꯍꯥꯛꯅ ꯁꯣꯛꯄꯤꯈꯤ꯫ ꯑꯗꯨꯗꯒꯤ ꯏꯁ꯭ꯋꯔꯒ ꯑꯩꯒ ꯂꯩꯅꯕ ꯃꯔꯤꯗ ꯍꯦꯟꯅ ꯑꯁꯦꯡꯕ ꯑꯣꯏꯔꯛꯈꯤ꯫ ꯑꯩꯅ ꯍꯥꯟꯅ ꯆꯔꯆ ꯆꯠꯆꯕ ꯑꯣꯏꯔꯒꯁꯨ ꯑꯩ ꯏꯁ꯭ꯋꯔ ꯈꯪꯉꯤ ꯍꯥꯏꯅ ꯈꯟꯈꯤꯗꯦ꯫ ꯏꯁ꯭ꯋꯔ ꯈꯪꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗ ꯆꯠꯄ ꯇꯥꯏ, ꯏꯁ꯭ꯋꯔꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯖꯕ ꯌꯥꯕ ꯑꯗꯨ ꯊꯦꯡꯅꯕ ꯇꯥꯏ꯫ ꯏꯁ꯭ꯋꯔꯒ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯇꯝꯂꯤꯕꯁꯤꯗꯤ ꯑꯉꯛꯄꯅꯤ꯫ ꯑꯩꯒꯤ ꯑꯍꯥꯟꯕ ꯄꯔꯥ ꯑꯁꯣꯝ ꯋꯥꯡꯃꯗ ꯂꯥꯟꯊꯣꯛꯄ ꯍꯥꯏꯕꯗꯨ ꯇꯥꯖꯈꯤ꯫ ꯇꯦꯞꯀꯤ ꯀꯦꯁꯦꯠꯅꯤ꯫ ꯄꯨꯡ ꯑꯃ ꯆꯨꯞꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯃꯈꯛꯇꯗ ꯉꯥꯡꯕ ꯑꯁꯤ ꯑꯩ ꯀꯅꯥ ꯑꯃꯠꯇꯗꯒꯤ ꯇꯥꯈꯤꯗ꯭ꯔꯤ꯫ ꯌꯥꯝꯅ ꯁꯥꯡꯕ ꯋꯥ ꯄꯥꯎꯁꯤ ꯑꯩꯈꯣꯏ ꯐꯪꯗꯦ, ꯃꯆꯥ ꯃꯆꯥ ꯑꯇꯦꯟꯕ ꯐꯪꯏ꯫ ꯑꯩꯅ ꯐꯃꯨꯡ ꯁꯦꯝꯂꯤꯉꯩꯗ ꯏꯁ꯭ꯋꯔꯅ ꯀꯧꯕꯤꯕ ꯑꯃ ꯑꯩꯉꯣꯟꯗ ꯐꯪꯈꯤ꯫ ꯅꯍꯥꯛꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨ ꯑꯗꯨꯝ ꯇꯧꯔꯤꯉꯩꯗ ꯏꯁ꯭ꯋꯔꯅ ꯀꯧꯅꯤꯡꯂꯒꯗꯤ ꯑꯗꯨꯝ ꯀꯧꯕꯤꯒꯅꯤ꯫ ꯑꯩꯅ ꯐꯃꯨꯡ ꯁꯦꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯄꯥꯝꯕ, ꯃꯩ ꯍꯧꯅ ꯄꯥꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯄꯤꯛ ꯊꯟꯈꯤ, ꯑꯗꯨꯒ ꯑꯩꯅ ꯈꯟꯈꯤꯕ ꯑꯁꯤ, ꯑꯩꯅ ꯊꯥꯖꯕꯗ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯥꯛꯍꯟꯈꯤꯕ ꯑꯁꯤ, ꯅꯣꯡꯃꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯄꯨꯝꯕꯗ ꯆꯠꯇꯨꯅ ꯑꯩꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯇꯝꯕꯤꯒꯅꯤ, ꯇꯥꯛꯄꯤꯕꯒꯤ ꯑꯆꯧꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃ ꯇꯧꯗꯨꯅ ꯃꯤꯁꯤꯡꯕꯨ ꯏꯁ꯭ꯋꯔ ꯈꯪꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯁꯤ ꯆꯍꯤ ꯀꯌꯥ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯑꯩꯉꯣꯟꯗꯒꯤ ꯀꯩꯗꯧꯅꯨꯡꯗ ꯊꯣꯛꯈꯤꯗꯦ꯫ ꯑꯄꯥꯝꯕꯁꯤꯅ ꯑꯩꯈꯣꯏꯕꯨ ꯆꯠꯍꯜꯂꯤ꯫ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯃ ꯂꯩꯔꯒ ꯇꯧꯔꯛꯄ ꯑꯗꯨ ꯑꯉꯛꯄ ꯑꯣꯏ꯫
ꯑꯗꯨꯅ ꯑꯩ ꯃꯁꯤ ꯇꯧꯕ ꯉꯝꯂꯣꯏ, ꯃꯗꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯄꯪꯕꯅꯤ꯫ ꯌꯨꯝ ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯄꯥꯝꯖꯕꯗꯨ ꯂꯩꯔꯒꯗꯤ ꯅꯪ ꯁꯦꯡꯗꯣꯛꯀꯅꯤ, ꯁꯦꯟꯗꯣꯟꯗꯒꯤ ꯀꯣꯛꯀꯦ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯗꯨ ꯂꯩꯔꯒꯗꯤ ꯅꯪ ꯀꯣꯛꯄ ꯉꯝꯒꯅꯤ꯫ ꯑꯩꯅ ꯃꯁꯤ ꯍꯥꯏꯕꯗ ꯑꯩꯉꯣꯟꯗ ꯁꯥꯎꯕꯤꯒꯅꯨ, ꯅꯈꯣꯏ ꯀꯅꯥꯕꯨꯁꯨ ꯑꯩꯅ ꯋꯥꯔꯧꯅꯕ ꯇꯧꯖꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯪꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯄꯥꯝꯖꯕ ꯑꯗꯨ ꯂꯩꯔꯒꯗꯤ ꯅꯍꯥꯛ ꯇꯧꯒꯅꯤ꯫ ꯍꯛꯆꯥꯡ ꯐꯅ ꯃꯑꯣꯡ ꯇꯥꯅ ꯂꯩꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯂꯩꯔꯒꯗꯤ ꯅꯪ ꯃꯗꯨ ꯇꯧꯒꯅꯤ꯫ ꯑꯩꯈꯣꯏ ꯑꯦꯛꯁꯀ꯭ꯌꯨꯖ ꯇꯧꯕ ꯑꯁꯤ ꯇꯣꯛꯀꯗꯕꯅꯤ, ꯃꯔꯝꯗꯤ ꯃꯁꯤꯅ ꯑꯩꯈꯣꯏꯕꯨ ꯆꯞ ꯃꯥꯟꯅꯕ ꯁꯤꯡꯗꯨꯝ ꯑꯃꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯏꯗꯨꯅ ꯂꯩꯍꯜꯂꯤ꯫ ꯑꯄꯥꯝꯕꯅ ꯑꯩꯕꯨ ꯆꯍꯤ 30 ꯑꯁꯤꯗ ꯇꯧꯅꯕ ꯏꯟꯁꯤꯜꯂꯛꯄꯁꯤꯗꯤ ꯑꯉꯛꯄꯅꯤ, ꯑꯗꯨꯒ ꯑꯩꯅ ꯃꯗꯨ ꯌꯥꯝꯅ ꯊꯨꯅ ꯍꯦꯛꯇ ꯂꯝ ꯆꯠꯇꯨꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯔꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯆꯍꯤ 5ꯗꯤ ꯑꯩꯍꯥꯛ ꯌꯨꯝꯗ ꯃꯤ 25 ꯃꯨꯛꯇ ꯕꯥꯏꯕꯜ ꯇꯝꯕꯤꯗꯨꯅ ꯂꯩꯈꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯁꯦꯝ ꯁꯥꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯊꯕꯛ ꯇꯣꯛꯊꯣꯛꯄ ꯇꯥꯈꯤ, ꯑꯗꯨꯅ ꯑꯩꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯑꯩꯅ ꯇꯧꯈꯤꯕ ꯀꯠꯊꯣꯛꯄ ꯑꯁꯤꯒꯤꯗꯃꯛ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯄꯩꯁꯥ ꯍꯦꯟꯒꯠꯍꯟꯕꯤꯒꯅꯤ, ꯑꯗꯨꯕꯨ ꯆꯍꯤ 6ꯇꯤ ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯗ ꯈꯨꯗꯤꯡꯃꯛ ꯉꯥꯖꯕ ꯇꯥꯈꯤ꯫ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯕꯤꯜ ꯊꯤꯅꯅꯕ ꯑꯩꯈꯣই ꯑꯉꯛꯄ ꯑꯃ ꯗꯔꯀꯥꯔ ꯂꯩꯈꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯍꯞꯇꯥ 1-2 ꯍꯥꯏꯕ ꯅꯠꯇꯦ, ꯆꯍꯤ 6 ꯍꯥꯏꯕꯅꯤ, ꯑꯗꯨꯒ ꯃꯔꯛꯇꯨꯗ ꯑꯩ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯕ ꯃꯌꯥꯝ ꯌꯥꯎꯈꯤ꯫ ꯑꯩꯅ ꯈꯟꯈꯤ, ꯏꯁ꯭ꯋꯔ, ꯅꯪꯅ ꯑꯩ ꯀꯧꯕꯤꯔꯕꯗꯤ, ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯇꯣꯛꯊꯣꯛꯂꯝꯂꯕꯗ ꯅꯍꯥꯛ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯍꯪꯈꯤ꯫ ꯑꯩ ꯀꯞꯈꯤ, ꯑꯩꯅ ꯇꯣꯛꯊꯣꯛꯈꯤ, ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯧꯈꯤ, ꯑꯃꯨꯛ ꯇꯣꯛꯏ, ꯑꯃꯨꯛ ꯍꯧꯏ, ꯑꯃꯨꯛ ꯀꯞꯄꯤ, ꯑꯃꯨꯛ ꯇꯣꯛꯏ, ꯑꯃꯨꯛ ꯍꯧꯏ, ꯃꯔꯝꯗꯤ ꯑꯩꯒꯤ ꯆꯤꯟ ꯍꯥꯡꯗꯣꯛꯇꯨꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯇꯝꯕꯤꯕ ꯃꯇꯝꯗ ꯃꯗꯨ ꯇꯧꯅꯕꯒꯤꯗꯃꯛ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯊꯥꯎ ꯅꯣꯏꯕꯤꯈ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯅꯅꯕ ꯏꯁ꯭ꯋꯔꯅ ꯊꯥꯎ ꯅꯣꯏꯕꯤꯕ ꯃꯇꯝꯗ ꯃꯗꯨ ꯇꯧꯕꯗ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯥꯏꯒꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥ ꯄꯥꯎ ꯑꯁꯤ ꯌꯥꯝꯅ ꯁꯟꯗꯣꯛꯀꯅꯤ꯫ ꯃꯦꯁꯦꯖ ꯀꯔꯝꯅ ꯁꯦꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯩ ꯀꯅꯥ ꯑꯃꯠꯇꯗꯒꯤ ꯇꯝꯈꯤꯗꯦ꯫ ꯃꯁꯤ ꯀꯔꯝꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯇꯝꯈꯤꯕ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯦꯅꯤꯡ ꯇꯧꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯅ ꯆꯤꯟ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗꯒꯤ ꯊꯕꯛ ꯇꯧꯈ꯭ꯔꯤꯕ ꯑꯁꯤ ꯏꯁ꯭ꯋꯔꯒꯤ ꯈꯨꯗꯣꯜꯅꯅꯤ꯫ ꯃꯁꯤ ꯃꯤ ꯑꯃꯅ ꯉꯛꯄ ꯌꯥꯎꯕꯒꯨꯝ ꯑꯩꯁꯨ ꯉꯛꯆꯩ꯫ ꯆꯍꯤ 5, ꯅꯨꯃꯤꯠ ꯈꯔꯇ ꯅꯠꯇꯦ, ꯆꯍꯤ 5 ꯑꯩꯅ ꯌꯨꯝꯗ ꯕꯥꯏꯕꯜ ꯇꯥꯛꯈꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩꯅ ꯄꯩꯁꯥ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯒ ꯌꯨꯝ ꯁꯦꯡꯗꯣꯛꯍꯧꯕꯁꯨ ꯀꯅꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯦ꯫ ꯃꯤꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯂꯥꯛꯈꯤ, ꯑꯩꯅ ꯋꯥ ꯉꯥꯡꯉꯤ, ꯃꯈꯣꯏꯅ ꯂꯥꯛꯈꯤ, ꯑꯩꯅ ꯇꯝꯕꯤ, ꯑꯗꯨꯗꯒꯤ ꯆꯍꯤ 5 ꯂꯣꯏꯔꯛꯄꯗꯒꯤꯗꯤ ꯏꯁ꯭ꯋꯔꯅ ꯍꯥꯏꯔꯛꯈꯤ, ꯌꯦꯡꯉꯨ, ꯑꯩꯅ ꯑꯅꯧꯕ ꯑꯃ ꯇꯧꯕꯤꯔꯒꯅꯤ꯫ ꯑꯩ ꯍꯔꯥꯎꯈꯤ, ꯌꯧꯔꯛꯂꯦ ꯈꯟꯈꯤ꯫ ꯆꯍꯤ 1ꯗꯤ ꯑꯩ ꯀꯔꯤ ꯑꯃꯠꯇ ꯇꯧꯈꯤꯗꯦ꯫ ꯑꯩ ꯆꯃꯝꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯉꯣꯟꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤ ꯇꯣꯛꯂꯒ ꯆꯨꯝꯅ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯑꯃꯒꯨꯝ ꯂꯩꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯌꯨꯝꯂꯣꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯡꯅ ꯐꯤ ꯀꯔꯝꯅ ꯇꯨꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨ ꯇꯝꯅꯕ ꯍꯣꯠꯅꯈꯤ꯫ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯊꯥꯅꯕ ꯗꯦꯕꯇ ꯋꯥꯔꯤ ꯁꯥꯕ ꯍꯧꯈꯤ꯫ ꯆꯍꯤ ꯆꯨꯞꯄ ꯑꯃ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯐꯤ ꯇꯨꯗꯨꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯊꯥꯗꯨꯅ ꯂꯩꯈꯤ꯫ ꯑꯩ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯇꯨꯀꯠꯆꯈꯤ, ꯐꯤꯔꯣꯜꯗꯨ ꯇꯨꯀꯠꯆꯈꯤ꯫ ꯑꯩꯅ ꯗꯦꯕꯀꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯇꯦꯟꯕ ꯑꯃꯈꯛ ꯇꯨꯈꯤ꯫ ꯂꯣꯏꯔꯛꯄ ꯀꯥꯟꯗꯗꯤ ꯃꯗꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯣꯏꯈꯤ꯫ ꯐꯨꯔꯤꯠ ꯈꯥꯎꯗꯨꯅ ꯈꯣꯡꯒ꯭ꯔꯥꯎꯗꯒꯤ ꯍꯦꯟꯅ ꯁꯥꯡꯈꯤ꯫ ꯏꯁ꯭ꯋꯔꯅ ꯊꯥꯎ ꯅꯣꯏꯕꯤꯗꯕ ꯀꯔꯤꯒꯨꯝꯕ ꯑꯗꯨ ꯇꯣꯛꯊꯣꯛꯇꯨꯅ ꯅꯪꯕꯨ ꯊꯥꯎ ꯅꯣꯏꯕꯤꯈ꯭ꯔꯕ ꯑꯗꯨ ꯇꯧꯕ ꯀꯔꯤꯒꯤꯗꯃꯛꯇ ꯍꯧꯗ꯭ꯔꯤꯕꯅꯣ? ꯑꯩꯅ ꯇꯝꯈꯤꯕ ꯑꯃꯗꯤ ꯑꯩꯅ ꯃꯊꯪꯒꯤ ꯊꯥꯛ ꯑꯃ ꯀꯥꯗ꯭ꯔꯤꯉꯩꯗ ꯑꯩ ꯍꯥꯟꯅ ꯇꯝꯕ ꯇꯥꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯩꯅ ꯀꯅꯥꯒꯁꯨ ꯆꯥꯡꯗꯝꯅꯗꯕ ꯇꯥꯏ꯫ ꯑꯩ ꯅꯠꯇꯅ ꯀꯅꯥꯕꯨꯁꯨ ꯑꯣꯏꯅꯕ ꯍꯣꯠꯅꯗꯕ ꯇꯥꯏ ꯍꯥꯏꯕꯁꯤ ꯇꯝꯕ ꯇꯥꯈꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯅ ꯌꯥꯝꯅ ꯄꯥꯝꯅꯩ ꯍꯥꯏꯔꯕꯁꯨ ꯑꯩꯗꯤ ꯏꯁ꯭ꯋꯔꯕꯨ ꯇꯨꯡ ꯏꯟꯗꯨꯅ ꯃꯍꯥꯛꯅ ꯀꯧꯕꯤꯕ ꯑꯗꯨꯗ ꯆꯠꯄ ꯇꯥꯏ꯫ ꯃꯗꯨꯒꯤ ꯆꯍꯤ ꯑꯗꯨꯗ ꯏꯁ꯭ꯋꯔꯅ ꯌꯥꯝꯅ ꯇꯧꯕꯤꯈꯤ꯫
ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯕꯤꯈꯤꯗꯦ꯫ ꯑꯩꯒꯤ ꯅꯨꯡꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯤꯈꯤ꯫ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯅꯪꯒꯤ ꯐꯤꯚꯝꯗꯨꯗ ꯅꯪꯅ ꯌꯦꯡꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯅꯍꯥꯛꯀꯤ ꯅꯨꯡꯗ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯌꯦꯡꯕꯁꯨ ꯌꯥꯏ꯫ ꯂꯨꯛ 2:18 ꯑꯉꯥꯡ ꯑꯗꯨ ꯎꯟ ꯀꯛꯅꯕꯒꯤ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯔꯕꯗ ꯃꯍꯥꯛꯀꯤ ꯃꯤꯡ ꯖꯤꯁꯨ ꯊꯣꯟꯈꯤ꯫ ꯃꯤꯡ ꯑꯁꯤ ꯃꯍꯥꯛꯄꯨ ꯄꯨꯛꯅꯨꯡꯗ ꯃꯤꯔꯣꯟꯗ꯭ꯔꯤꯉꯩꯗ ꯗꯨꯠ ꯑꯗꯨꯅ ꯊꯣꯜꯂꯝꯕꯅꯤ꯫ ꯑꯗꯨꯒ ꯃꯣꯖꯦꯁꯅ ꯋꯥꯌꯦꯟ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯁꯦꯡꯗꯣꯛꯄꯒꯤ ꯅꯨꯃꯤꯠꯁꯤꯡ ꯑꯗꯨ ꯂꯣꯏꯔꯕꯗ ꯃꯈꯣꯏꯅ ꯖꯤꯁꯨꯕꯨ ꯖꯦꯔꯨꯁꯂꯦꯝꯗ ꯄꯨꯔꯛꯈꯤ, ꯃꯁꯤ ꯃꯍꯥꯛꯄꯨ ꯏꯕꯨꯡꯉꯣꯗ ꯁꯤꯟꯅꯅꯕ꯫ ꯖꯤꯁꯨꯁꯤ ꯃꯁꯤꯗ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯔꯝꯃꯤ꯫ ꯄꯗ 38ꯗ ꯍꯥꯏ, ꯃꯈꯣꯏꯅ ꯏꯕꯨꯡꯉꯣꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯔꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯒꯥꯂꯤꯜꯗ ꯃꯁꯥꯃꯛꯀꯤ ꯈꯨꯡꯒꯪ ꯅꯖꯔꯦꯠꯇ ꯍꯟꯈꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯆꯥꯎꯈꯠꯂꯛꯇꯨꯅ ꯊꯋꯥꯏꯗ ꯀꯟꯈꯠꯂꯛꯈꯤ, ꯂꯧꯁꯤꯡꯅ ꯊꯟꯈꯤ, ꯑꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯊꯧꯖꯥꯜ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯖꯤꯁꯨꯁꯤ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯃꯍꯥꯛꯅ ꯆꯍꯤ 12 ꯁꯨꯗ꯭ꯔꯤꯕ ꯐꯥꯎꯕ ꯖꯤꯁꯨꯒꯤ ꯃꯇꯥꯡꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯇꯥꯗꯦ, ꯎꯗꯦ꯫ ꯑꯩꯈꯣꯏꯗ ꯍꯥꯏꯕꯕꯨ ꯃꯍꯥꯛ ꯆꯥꯎꯈꯠꯂꯛꯂꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯎꯈꯠꯂꯛꯂꯤ, ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯍꯦꯟꯒꯠꯂꯛꯂꯤ, ꯊꯋꯥꯏꯗ ꯀꯟꯕ ꯍꯦꯟꯒꯠꯂꯛꯂꯤ, ꯏꯁ꯭ꯋꯔ ꯑꯃꯁꯨꯡ ꯃꯤꯒꯤ ꯊꯧꯖꯥꯜꯗ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯄꯗ 92 ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯍꯤ 12 ꯁꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯆꯥꯛꯈꯥꯡꯕꯒꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯖꯦꯔꯨꯁꯂꯦꯝꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯟꯊꯣꯛꯄꯤꯕꯒꯤ ꯆꯥꯛꯈꯥꯡꯕꯒꯤ ꯅꯨꯃꯤꯠꯁꯤꯡ ꯑꯗꯨ ꯂꯣꯏꯗꯨꯅ ꯃꯈꯣꯏꯅ ꯍꯜꯂꯛꯂꯕꯗ ꯅꯤꯄꯥꯃꯆꯥ ꯖꯤꯁꯨꯗꯤ ꯖꯦꯔꯨꯁꯂꯦꯝꯗ ꯂꯩꯊꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯖꯣꯁꯦꯐ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯗꯨ ꯈꯪꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯦ ꯈꯪꯂꯛꯄꯗꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯁꯨꯡ ꯊꯤꯕ ꯍꯜꯂꯛꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯐꯪꯖꯔꯕꯗ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯄꯗ 93 ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯅꯤꯡꯅꯁꯪꯗ ꯒꯨꯔꯨꯁꯤꯡꯒꯤ ꯃꯔꯛꯇ ꯐꯝꯗꯨꯅ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕ ꯇꯥꯔꯒ ꯃꯈꯣꯏꯗ ꯋꯥꯍꯪꯁꯤꯡ ꯍꯪꯂꯝꯕ ꯐꯪꯂꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯕ ꯇꯥꯈꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯄꯥꯎꯈꯨꯝꯁꯤꯡ ꯑꯗꯨꯗ ꯏꯉꯛ ꯉꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯄꯨ ꯊꯥꯎ ꯅꯣꯏꯕꯤꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯎꯕꯗ ꯃꯈꯣꯏ ꯏꯉꯛ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯏꯆꯥꯅꯨꯄꯥ, ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯌꯦꯡꯉꯨ, ꯅꯄꯥꯒ ꯑꯩꯒꯅ ꯄꯨꯛꯅꯤꯡ ꯋꯥꯅ ꯅꯍꯥꯛꯄꯨ ꯊꯤꯔꯛꯂꯤꯕꯅꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛ ꯊꯤꯔꯤꯕꯅꯣ? ꯑꯩꯅ ꯑꯩꯒꯤ ꯏꯄꯥꯒꯤ ꯊꯕꯛꯁꯤꯡꯒꯤ ꯃꯔꯝꯗ ꯈꯟꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯅꯈꯣꯏꯅ ꯈꯪꯗꯕ꯭ꯔꯥ? ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯕ ꯃꯇꯝꯗꯨ ꯃꯍꯥꯛꯀꯤ ꯑꯣꯏꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯌꯨꯝꯗ ꯄꯨꯈꯤꯔꯝꯃꯤ ꯑꯗꯨꯒ ꯆꯍꯤ 19 ꯂꯩꯈꯤ꯫ ꯑꯗꯨꯒ ꯕꯥꯏꯕꯜꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯆꯥꯎꯈꯠꯂꯛꯈꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯅꯪꯅ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯈꯟꯖꯕ ꯑꯗꯨ ꯇꯧꯅꯤꯡꯕ ꯍꯥꯏꯕꯁꯤ ꯄꯥꯞ ꯅꯠꯇꯦ꯫ ꯏꯁ꯭ꯋꯔꯅ ꯅꯍꯥꯛꯄꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯅꯕ ꯀꯧꯕꯤ ꯍꯥꯏꯅ ꯊꯥꯖꯕ ꯃꯇꯝꯗ, ꯃꯗꯨ ꯇꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯅ ꯄꯤꯛ ꯊꯟꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯒꯗꯤ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯆꯠꯈꯤꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯃꯇꯝ ꯅꯠꯇꯕꯗ ꯇꯧꯅꯅꯕ ꯍꯣꯠꯅꯈꯤꯕ ꯌꯥꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯌꯥꯝꯅ ꯈꯪꯕꯤꯔꯤꯕ꯭ꯔꯥ? ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏ, ꯅꯠꯇ꯭ꯔꯒ ꯄꯨꯛꯅꯤꯡ ꯍꯟꯊꯗꯨꯅ ꯍꯦꯛꯇ ꯇꯣꯛꯊꯣꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏ꯫ ꯇꯣꯛꯊꯣꯛꯄ ꯍꯥꯏꯕꯁꯤꯗ ꯊꯣꯏꯗꯣꯛꯄ ꯍꯩꯁꯤꯡꯕ ꯗꯔꯀꯥꯔ ꯂꯩꯇꯦ꯫ ꯃꯤ ꯑꯃ ꯍꯦꯛꯇꯅ ꯃꯗꯨ ꯉꯝꯃꯤ, ꯑꯗꯨꯕꯨ ꯅꯉꯣꯟꯗꯗꯤ ꯏꯆꯝ ꯆꯝꯕ ꯃꯤꯅ ꯇꯧꯕ ꯉꯝꯗꯕ
ꯊꯕꯛ ꯑꯗꯨ ꯇꯧꯅꯕꯒꯤꯗꯃꯛ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯅꯍꯥꯛꯅ ꯅꯨꯃꯤꯠ 9ꯗꯒꯤ ꯆꯍꯤ 12 ꯐꯥꯎꯕ ꯆꯥꯎꯈꯠꯂꯛꯄꯗ ꯆꯍꯤ 12 ꯉꯥꯏꯕꯒꯤ ꯑꯋꯥꯕ ꯑꯗꯨ ꯑꯩ ꯈꯪꯏ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯅꯤꯡꯂꯝꯒꯗꯕ ꯑꯗꯨ ꯑꯩ ꯈꯟꯕ ꯉꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯀꯤ ꯃꯃꯥ-ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯌꯨꯝꯗ ꯄꯨꯈꯤ꯫ ꯄꯗ 51ꯗ ꯌꯦꯡꯁꯤ, ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒ ꯅꯥꯖꯔꯦꯠꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯈꯥ ꯄꯣꯟꯅ ꯂꯩꯈꯤ꯫ ꯑꯩꯈꯣꯏ ꯈꯔꯁꯨ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯄꯥꯏꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯈꯥ ꯄꯣꯟꯕ ꯇꯥꯏ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯊꯛꯇ ꯊꯝꯕꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ, ꯐꯔꯦ, ꯑꯩꯅ ꯃꯗꯨꯗ ꯂꯥꯛꯂꯒ ꯅꯈꯣꯏꯗ ꯑꯣꯏꯅ ꯍꯥꯏꯖꯔꯒꯦ, ꯃꯔꯝꯗꯤ ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯈꯛꯇꯅꯤ꯫ ꯉꯁꯤꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯃꯅ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯂꯩꯅꯕꯒꯤ ꯆꯥꯎꯔꯕ ꯁꯃꯁ꯭ꯌꯥ ꯑꯃ ꯂꯩꯔꯤ꯫ ꯀꯅꯥꯅꯁꯨ ꯃꯈꯣꯏꯗ ꯀꯅꯥ ꯑꯃꯠꯇꯅ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯛꯄ ꯄꯥꯝꯅꯗꯦ꯫ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯍꯤꯡꯅꯤꯡꯕ ꯃꯑꯣꯡꯗ ꯍꯤꯡꯕ, ꯁꯦꯠꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯠꯄ ꯄꯥꯝꯅꯩ꯫ ꯇꯥꯛꯄꯤꯕ, ꯆꯤꯡꯕꯤꯕ, ꯅꯤꯌꯝꯁꯤꯡ ꯑꯃꯠꯇ ꯄꯥꯝꯅꯗꯦ꯫ ꯑꯩꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯅ ꯂꯩꯅꯩ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯂꯣꯟꯗꯥꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯅꯤꯡꯇꯝꯍꯜꯂꯕ ꯃꯍꯥꯛꯇꯨꯗꯤ ꯇꯁꯦꯡꯅꯃꯛ ꯅꯤꯡꯇꯝꯂꯕꯅꯤ ꯍꯥꯏꯅ ꯑꯄꯪꯕ ꯃꯑꯣꯡꯗ ꯍꯥꯏꯅꯩ꯫ ꯑꯩ ꯊꯋꯥꯏꯅ ꯆꯤꯡꯕꯤꯔꯕꯅꯤ ꯍꯥꯏꯅ ꯍꯥꯏꯅꯩ꯫ ꯅꯠꯇꯦ, ꯅꯍꯥꯛ ꯊꯋꯥꯏꯅ ꯆꯤꯡꯕꯤꯕ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯅꯊꯛꯇ ꯂꯩꯔꯤꯕ ꯃꯉꯣꯟꯗ ꯀꯔꯝꯅ ꯃꯈꯥ ꯄꯣꯟꯒꯗꯒꯦ ꯈꯪꯒꯅꯤ꯫ ꯅꯍꯥꯛ ꯆꯥꯎꯈꯠꯄ ꯇꯥꯏ꯫ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯥꯎꯈꯠꯄ ꯍꯥꯏꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯇꯤꯛ ꯄꯥꯏꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯗ꯭ꯔꯒꯁꯨ, ꯃꯗꯨ ꯌꯥꯅꯤꯡꯗ꯭ꯔꯒꯁꯨ ꯇꯧꯕ, ꯃꯗꯨꯒꯤ ꯊꯥꯛ ꯐꯥꯎꯕ ꯆꯥꯎꯈꯠꯀꯗꯕꯅꯤ꯫ ꯋꯥꯈꯜꯂꯣꯟ ꯆꯨꯝꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯇꯧꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯋꯥ ꯉꯥꯡꯅꯔꯣꯏꯗꯕꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯑꯅꯤꯁꯨꯕꯗ ꯏꯁ꯭ꯋꯔꯅ ꯇꯧꯈꯤꯕ ꯑꯁꯤ ꯑꯩꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯊꯪꯒꯤ ꯊꯥꯛ ꯑꯁꯤꯗꯤ ꯑꯩꯒꯤ ꯁꯍꯔꯗꯨꯗ ꯂꯩꯕ ꯆꯔꯆ ꯑꯃꯗ ꯊꯕꯛ ꯇꯧꯈꯤ꯫ ꯃꯗꯨ ꯑꯅꯧꯕ ꯆꯔꯆꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯆꯍꯤ 33 ꯁꯨꯔꯦ, ꯑꯗꯨꯒ ꯆꯔꯆꯇꯨꯒꯤ ꯄꯥꯁꯇꯔ ꯑꯣꯏꯔꯝꯕ ꯑꯗꯨ ꯅꯍꯥꯅꯤ꯫ ꯑꯗꯨꯒ ꯆꯍꯤ 23 ꯑꯃꯁꯨꯡ 33 ꯁꯨꯕꯗ ꯅꯍꯥꯛ ꯀꯔꯤꯁꯨ ꯌꯥꯝꯅ ꯇꯝꯗ꯭ꯔꯤ, ꯅꯍꯥꯛ ꯂꯣꯏꯅ ꯈꯪꯉꯦ ꯍꯥꯏꯅꯗꯤ ꯈꯜꯂꯤ, ꯑꯗꯨꯕꯨ ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯒ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯟꯕ ꯑꯩꯒꯨꯝꯕ ꯅꯨꯄꯤ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯀꯤ ꯆꯔꯆꯇ ꯊꯝꯕꯤꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯩꯒꯨꯝꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯆꯍꯤ ꯈꯔꯗꯨꯗ ꯌꯥꯅꯗꯕ ꯈꯔ ꯊꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯅ ꯑꯩꯕꯨ ꯕꯣꯔ ꯄꯤꯕꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤꯁꯤꯡꯒꯤ ꯕꯥꯏꯕꯜ ꯄꯥꯕꯒꯤ ꯊꯧꯔꯝ ꯑꯃ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯨꯝ ꯆꯥꯎꯈꯠꯂꯛꯇꯨꯅ ꯍꯞꯇꯥ ꯑꯃꯗ ꯅꯨꯄꯤ 100ꯃꯨꯛ ꯂꯥꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯗꯨ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯊꯥꯗꯣꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯑꯋꯥꯡꯗ, ꯈꯥꯗ, ꯅꯣꯡꯄꯣꯛꯇ ꯑꯃꯁꯨꯡ ꯅꯣꯡꯆꯨꯞꯇ ꯆꯠꯅꯕꯒꯤ ꯍꯥꯏꯕꯤꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟ ꯑꯃꯗꯒꯤ 9, ꯑꯗꯨꯒ ꯃꯃꯩꯗ 150 ꯁꯨꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯍꯞꯇꯥꯒꯤ ꯇꯤꯚꯤꯗ ꯊꯥꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯤꯚꯤꯗ ꯊꯥꯗꯣꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯊꯪ ꯑꯁꯨꯝ ꯂꯥꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤ ꯆꯍꯤ 35ꯒꯤ ꯃꯇꯨꯡꯗꯅꯤ, ꯑꯗꯨꯒ ꯑꯁꯤ ꯐꯥꯎꯕ ꯌꯧꯔꯛꯄꯗ ꯀꯔꯤ ꯀꯔꯤ ꯆꯪꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯏ꯫ ꯆꯨꯝꯅ ꯐꯝꯃꯒ ꯑꯩ ꯖꯣꯏꯁꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯒꯨꯝꯕ ꯑꯃ ꯂꯩꯅꯤꯡꯉꯤ ꯍꯥꯏꯅ ꯁꯣꯟꯕꯅꯗꯤ ꯌꯥꯔꯣꯏ, ꯃꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏ, ꯑꯗꯨꯕꯨ ꯃꯗꯨ ꯁꯣꯜꯂꯒꯗꯤ ꯐꯪꯂꯣꯏ꯫ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯇꯧ ꯍꯥꯏꯔꯤꯕ ꯑꯗꯨ ꯍꯦꯟꯅ ꯇꯧꯔꯤꯕ ꯃꯈꯩ ꯅꯍꯥꯛ
ꯍꯦꯟꯅ ꯐꯖꯒꯅꯤ, ꯍꯦꯟꯅ ꯅꯍꯥ ꯃꯥꯟꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯇꯝꯖꯈꯤꯕ ꯑꯃꯗꯤ ꯑꯩꯒꯤ ꯏꯊꯛꯇ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯅꯕ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯩꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯗ꯭ꯔꯒꯁꯨ, ꯃꯈꯣꯏꯅ ꯑꯩ ꯐꯖꯅ ꯇꯧꯕꯤꯗꯦ ꯍꯥꯏꯅ ꯈꯜꯂꯒꯁꯨ, ꯃꯈꯣꯏꯅ ꯍꯥꯏꯕꯗꯨ ꯑꯩꯅ ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯅꯣꯛꯄ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯊꯃꯣꯏꯗ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯇꯧꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯤꯊꯗꯨꯅ ꯍꯨꯟꯗꯨꯅ ꯀꯅꯥꯗꯁꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯣꯏꯗꯕꯅꯤ꯫ ꯑꯩꯅ ꯃꯌꯥꯝꯗ ꯊꯧꯒꯠꯆꯅꯤꯡꯉꯤ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯊꯝꯖꯔꯤꯕ ꯑꯥꯁꯥ, ꯂꯩꯖꯔꯤꯕ ꯃꯪ ꯑꯃꯗꯤ ꯎꯖꯅꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯊꯥꯗꯣꯛꯄꯤꯒꯅꯨ꯫ ꯅꯍꯥꯛꯅ ꯃꯗꯨ ꯉꯥꯏꯐꯝ ꯊꯣꯛꯄ ꯑꯗꯨꯗꯒꯤ ꯍꯤꯡꯍꯟꯅꯤꯡꯂꯤꯕ ꯃꯍꯤꯡ ꯑꯗꯨꯗ ꯍꯤꯡꯅꯅꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯊꯥꯖꯩ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯍꯧ꯫ ꯏꯁ꯭ꯋꯔꯅ ꯃꯌꯥꯝꯕꯨ ꯅꯨꯡꯁꯤ꯫ ꯏꯁ꯭ꯋꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak manatana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite